Khngkhre News ki ayuki paweng biriba pumnamakpu Roma Ilangbamna ikoknona khurum Molham Village Kuki Militant Base ni Police na miyambu minangganu NACN Molham Kuki Village asi Kuki Militant singi base camp ni Manipur Police na miyambu minangganu haina NACN na phongdorakli NACN GPRN gi Ministry of Information and Publicity na thadorappa cherol amada hai NACN asi mittangba natte Molham Kuki Village asi Kuki Militant singi base ni haibasi pumnamakna khangnarabani masida thajadrabasu verify tauba lakpa yagani party asina mamangda phongdokiba wafam amagi mayokta Manipur Police na thadorakiba cherol adu Aronba amadi yumpham yaudabani BSF ki company ama Molham Kuki Village da laigani hairiba asi oithoktabani karigumba lairamba thoklabadi center amadi state lengaka Kuki Militant singa matam kyagi mamangdagi lautunai haibadu mayek senghalle Molham Village asida hojik Kuki Militant chanirom lairi pul asibu Kuki lalhaulup amagi headquarter oina sijinai haibasi pumnamakna khangnarabani Manipur Police ki wafam aduda Molham Kuki Village da BSF ki ni ama laigani hairiba asida Kuki Militant sing aduna BSF ki personnel ching saduna laigadawribra haiba wahang ama oihalle madu natragana Kuki Militant sing adugi mathakta Naga army na landaraknaba ngaksengadawribra haibasini hiram asigi matangda Manipur Police ki maikaidagisu nakhai sengba wafam amata phongdorakpa leitri police na Naga amadi state asigi miyambu matam kharada apangbasigi badiyai adubu matam pumnamakta miyambu apangbasi haibadudi oithoktabani iko isu karino MP Bimol na Chief Minister da pakum pikre lengaki thoburel oiraga mafam chinba thungna chatpa ngamdaba haibasi core isu ni Manipur ki MP anina parliament ta state asigi core isu karino khangde Manipur gi sik isu gi matangda wangangba ngamdi haina Manipur gi Chief Minister N Biren Singhana phongdokraba matungda Inner Manipur Parliamentary Constitution gi MP Dr. Angomcha Bimolna madugi pakum piraduna lengaki thoburel oiraga mafam chin thungna chatpa ngamdaba asi core isu ni haikre Inner Manipur Parliamentary Constitution gi MP Dr. Angomcha Bimol akoijamna mahaki social media account ta thagalakliba warol amada government asina constitution gi makhada lengak leina chahi cha kaya lailaklaba iramdambu kangkhong chaihanduna misimina awana nanghanduna laihali haina pendaba phongdoklakli lengak asina sengatlon thugaire lamdam asida chanapathap leitabagumna miyambu mipainahale lamdam asigi luchingbana loilam lengakum mapuna haiba induna leire mahagi puruki mi siba pawba asiba hangba chatke tawbada mapuna chatkanu haibagi damak mamai leiraga halaki lengaki luchingba oiraga state asigi mafam khudingda chatpa ngamdriba asi core isuni haina phongdorakli si kyam chengba konchengno BJP opposition congress na Minister Govindas ki wafam amada yaningdaba phongdokraba matung lengak pairiba BJP na congress na lengak paringai matamda thokiba thawdo wathoksing adudi konchengni haibagi wakhalonda leiribasi kyam chengba konchengno haina hangkhre BJP gi thamba sanglenda ngasi paumi singa unaba amada party asigi Manipur Pradesh ki Vice President C.S. Sidananda na haiki hojik leiriba Manipur gi phibam asida Manipur gi miyamda piriba chaitheng asida yariba makai political gi awayakum tawba asi miyamna taningde awayakum tawnabagi ngangnabadu natabida muk irangsida politics tawsinbagi phibam amuk laksinbasi bani haina khali mahangna hai Manipur gi Chief Minister N Biren na lengak asigi leiriba phibam miyamda yamna mayek sengna thamlaga laki adubu laibak thibadi Congress ki lakliba politics asi achievement politics ta election matam yaraklaba national politics ta minority ki vote base ama phangnaba honabagi yamna hanthaba thabakni yamna hanthaba thakni thaki politics adu hojik yamna luba Manipur gi phibam asida ngasi yamna chauna mamitabasi uba phangi koigi achievement politics uba ngamba singi manungda BJP sheni haina laujaba Minister Govindas na okhiba function amada warolda Congress na stawrakpadu laibak thibani Tenggol na Manipur gi Anouba governor bu Taramna Okkhre aikoigi government ki Anouba chapter amagi ahoba khaknatana aikoigi state asigi Anouba thajaba amasung Anouba wakhalongi porakphamni aikoigi state asida haukiba matam chingda mayoknaduna lakli flick amasung division kayana kayama hanna shantida
ꯑꯀꯥꯏꯕ ꯄꯤꯕꯒꯤ ꯊ꯭ꯔꯦꯠꯁꯤꯡ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯒꯕꯔꯅꯔ ꯑꯃ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯔꯤꯕ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯍꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯔꯛꯇ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯥꯎꯅ ꯂꯩ ꯍꯥꯏꯔꯤ꯫ ꯑꯅꯧꯕ ꯒꯕꯔꯅꯔ ꯂꯤꯆꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯁꯤꯡꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯅꯕ ꯃꯁꯛ ꯊꯣꯛꯄ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯎꯕ ꯐꯪꯂꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯑꯃꯁꯨꯡ ꯋꯥꯈꯜꯂꯣꯟꯁꯤꯡꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯁꯧꯒꯠꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯥꯟꯇꯤ ꯂꯩꯍꯟꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯅꯧꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯑꯀꯥꯏꯕ ꯄꯤꯗꯅꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯂꯩꯍꯟꯗꯨꯅ ꯉꯝꯈꯩꯗ ꯏꯂꯤꯒꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯆꯠꯊꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯐꯇꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯍꯟꯕ ꯆꯪꯏ꯫ ꯑꯅꯧꯕ ꯒꯕꯔꯅꯔꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯉꯥꯛꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯈꯨꯟꯖꯥꯁꯤꯡ ꯄꯨꯔꯝꯕꯒꯤ ꯊꯧꯗꯣꯛ ꯅꯥꯒꯥꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯕꯣꯗꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯔꯦꯃꯩ ꯂꯤꯌꯥꯡꯃꯩ ꯚꯤꯂꯦꯖꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞ ꯑꯃꯅ ꯏꯃꯨꯡ ꯑꯃꯗ ꯆꯪꯂꯛꯂꯒ ꯃꯤ ꯀꯌꯥ ꯐꯨꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯕꯣꯗꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯐꯥꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤ꯫ LSUNꯅ ꯄ꯭ꯔꯦꯁꯇ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ 12ꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯨꯄꯤ 3 ꯑꯃꯁꯨꯡ ꯅꯨꯄꯥ 2 ꯇꯝꯊꯤꯅ ꯐꯨꯔꯝꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯏ ꯍꯥꯏꯔꯤ꯫ ZSUDꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯃꯅꯤ, ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ, ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯋꯥꯀꯔꯁꯤꯡꯅ ꯃꯔꯥꯜ ꯂꯩꯇꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯆꯠꯊꯕ ꯑꯁꯤ ꯆꯥꯎꯈꯠꯂꯕ ꯈꯨꯟꯅꯥꯏ ꯑꯃꯗ ꯃꯁꯤꯒꯤ ꯃꯐꯝ ꯂꯩꯔꯣꯏ ꯍꯥꯏꯔꯤ꯫ 2008ꯗ ꯂꯤꯡꯈꯠꯈꯤꯕ ꯒ꯭ꯂꯣꯕꯦꯜ ꯂꯤꯌꯥꯡꯃꯥꯏꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯑꯃꯗꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤ 10 ꯂꯣꯝ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯂꯣꯝ ꯇꯥꯕꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯆꯦꯜꯂꯛꯂꯒ ꯆꯠꯊꯈꯤꯕ ꯊꯕꯛ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯃꯤ ꯑꯃ ꯍꯧꯖꯤꯛꯁꯨ ꯏꯝꯐꯥꯜꯒꯤ ꯔꯥꯖꯃꯦꯗꯤꯁꯤꯇꯤꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤ, ꯑꯇꯩꯅ ꯁꯦꯅꯥꯄꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯤ꯫ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯤꯖꯤꯟꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯇ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫